Israel na Gaza militant compound na mapaisinkhre. Underground tunnel sing the loliba fighter sing the landana ba thorang tawkhre. Israel ki Prime Minister Benjamin Netanyahu na tengbang sang banatraga Gaza Strip dage hostage sing thoglakpa yahana na ba khudthong na riba se tactical gi waiba mawong da khara nemthana ba Israel na khanagani haikhre adubo international na sapu piraklaba phawbada ceasefire amagi wafam de amuka na kakthatre. Hamas na chalaiba Gaza Strip ki Health Ministry na ngahan ningthawkaba numita phongdokhiba angang lising mariga chama hena yauna sekhiba Palestinian gi apunba mising lising tara hele haikhre masigi mathakta Israel gi nongthak attack singda thugai khraba building singi makhada nansinduna leramgani thajaba miyoi lising ani ga chahum hena thiba khangdre. Hamas fighter lising kaya hatkre haina Israel na phongdokre territory asigi mafam pumnamakta Israel na nongthakta gi bomb thada duna city asida leiba building pumnamak pungpak pak ankhre Laidiba punba misingi chada humbudra romde yumdagi senakre makwai kaya marumna madusu Israel na bom thadariba khathangba saruklom tamna satkinaba Israel gi order induna satpa yaure territory asigi awangda Hamas Islamic group na laidiba mi kungna taba Gaza city bo yamlaba Israel gi lanmising na question baga loina na Israel military compound na mapaisile amasung underground tunnel singi manungda loliba Hamas fighter singda attack tawna ba sem sare haikre Maraksida Israel ge nahariya amasung khathangba kangfal tamna makhoi na missile taraga taru kapsan khre haina Hamas na phongdokre. Maraksida US ki President Joe Biden administration na Israel gi damak precision bomb sing pinaba $1 billion sahumga kun thaurang tawri haina US Congress ta khangan khre. Gaza Strip ki mathakta Israel na akan balan sathaba hokhiba matung dage Lebanon gi Hezbollah movement asu awang thangba Israeli city singda rocket mayam ama kapsilakre. Pung amagi manungda Lebanon dagi rocket kuntra rom kablaki haina Israeli military na haike. Hezbollah movement asi Lebanon da laiba Iran na sagot pakulay paiba akan ba group amane